mayambu ahana maktada warina chunggi maiketiki ikok nona taramna ukjari ekhona ngasishu miyamgi damakta puduna lakjari ekhona thajarakpa warida lekthabi nanau bilang season 2 gi warida taruk suba tangka ngasiga tangka sidana warisina kari kamdoriba habado mayam pun mangna wari asi amuk pun taminarsi tabirasi nanau bilang season 2 gi lekthabi taruk suba tangka lekthabina makok ngauduna tabadu ubada mamaina kanna kana lenghanduna ma bahudokle adubu mako adudi mataw adubu ubada manakta changbusu ngamdana kiru mani yengni ngasigi makokna tawkriba thawngsing ado mamaisu khara nungairamde ngaktang lekthabibu haudoktuna lenghalaba matungdadi mahangna makokta tamna onsilaktuna mamit ase yamna munamit khani yengi matam asida mako ase tomina nodharami mangba yadaba mahayna yomlaba mapok oiraba nupi yamigi mapok oirabana lekthabi makok ngauduna tarurabasu amukhana mahak ase tamna haugalai masi ubada mamai ase yamna haraurami mikup asida lekthabisu wamta ngangdana magi saina phawriba mamitta makokta tamna magi makut asina paijarai aduga makok harba mitta masidasu mana mit khana muni jenglai mikup sidani makok se pakatpa akiba खुदमक सिंगसे पुन्ना पुनखिदना लेक्थबिदसु येंगबा ngamda tawfomsu khangdana mahakse maige edamug yeng amadamug yeng adumna khangjarami khara laptakna sajik jariba sansing asidasu tawfom lakphum khangdabana mano asinduna yengani lona muk leithoroktuna keru mahangna lekthabidasu amuk yengi yengluba khudingi angang orib lekthabina mabu mun yenagale mamataw sida makose tawfom lakphum khangdre pikliba magi makut adunasu hawriba napising ado amuk tak phoini aduga machinduna tamna chiktuna karimata mara laijadaba amagum mana kiru yengro leiri nakal lamadanamu kari kamdawri wanglaba lori makha aduda mamit usinduna lai chanariba lai son choliba amaibado mahaki mana asida mikup amagi manung asidani yamna thuna saroi ase phawdore aduga akiba khunjel da heduna amaibadugi akoibasida mana koi pai mit ushilamba laison cholamba amaibase giraba khonjel aduki naheba makhol aduga masida sunatana khonjel asina magi manaksida koi pai duna leibasida mahausaga manadaba karigumba amatorok lehabase mana khangi panthaba tawduna magi ushilamba laison cholamba do chaplepkre mamit ase khangpang pangthorei hek pangthorokpa yenga matamadi yamna kiba phawraba lekthabinasu sathina tamthina otkibaki Pibam kairba saroi adugi saktam mase ubadadi amaibase angakpa akiba mikup asida phawkhirami khudimachingse phawkhibana akiba henduna amaibase ima haiduna yamna kan phawba lawi aduga khangchongi mana sanariba saroi ni haiba phawwa hek kaukthokutuna masak phawba khangdaba makhai pho hakutuna amaibase senub semsari yamna kina khongthang amani thanglurabasu wakhal lama lakpadagi amaibase amuk chap lepkre aduga mikup amadi walan karimata ngangdana saroi asida onsinduna mana muni yengi makhoi ani michane amaibase amukhanglei saroi ase magi saroi duni haibase phibam kaina magi manakta leptuna na herega leiriba nupi masen masam phoina kibada atop amana lakchakibagi ningamdana laman khummusu ngamdana yamna sauna leiriba amagum lepdaga leibasidadi ahanbada amaibasina mabu masak khangudabani hojikti saroi ase oja nandona magi damakta mateng pangbirakhiba anirak subo nupirakhiba saroi duna haibase amaibsina khangle adubu magi masinagi amaibsina tamna soli masibu ngasai aina porakhiba saroi durane onthongna mohong takhida ngasai chalamdai gi mikupta ukiba saktam madugadi hoji uribasgidi onthongna khelakhida pungpai baire pungkop kople masibu Mandi man kidida masam masina marol ma phariba marai ka sang ting thoini kadai da roma pungpai bigum tawini amai basina magi masindagi asumna sonbase hojikti saroi aduna khangi man adumna murmum sonuna nganglibase saroi asina yamna munna mangon yengba hori panthade yamna thuna magi manaka saroi ase changsilakre aduga amai badagi sagal ani sida tap paiduna amai basibu takthuniglami mamit ani asina su shagadabagi mataw amada amaibasida
mamit khana muni jengi aduga amaibadubu mathak lomda tamna tamna thangalai handakti amaibase thaktak nikre khangki ki habadu helai saroi adugi sanglaba mari asinasu chada chagadabgi mawng amada yelagi habagi matagum asum tamna tamna tingthorei kiyubde helaba amaibaduna saroi ase yamna shawre khangbadagi mana tamna themthanaba torei he male he aina phagi tawbani aigi saroi du male ish aina nangbu kari gi masak khangloidribano aidi nangi yeknabu sanate aibu makhara thamuse kari gino nangi ojada aduk wangna thangatpadi aibu tilanga paiba dona wangna atiara thangaliba kari gino sen he aibu makhara tamna samuse nangi ojase pakat pe henbana ising jatke tawrine se aibu makhara thamuse ne he hanjin kina toina amaibeduna wa harakpadagidi mathak thangalamba maraina yelege toramba amaibase hojikti saroi asina makhada khangtha thadarami amaibase makhada u launa tarami saina phawribani adubu noksin aduna kidaba saduna he nangbu saunun he kari ge aduk sauribano nangi ojale risiti nangi apamado kari no hayo aina sojan pangthona batoge nangonda kari ningmu thungdaba yawgene hayune nangi ojase laison yamna khanglibani yamna hairibani nangna solo habdu songene nang kadai chaningi hojik nangonda kari phawrage hayune nangonda kari lakcha khutum chalage aingona tamune amaibasina mabu thagasinaduna wa hairibani adubu saroi asinadi mana changuriba lambi ase khudong thibaki lambi ni habsi mana khangbadagi mahangna amaibasida makhata na mana apamase karimata haidabani amaibasinadi mabu themduna nangi apamudu karinu hayu haduna takatuna hangli adubu wasing du tarabada saroi asina mangonda muni yanglabutungdadi hojikti amaibasida mana karigum amada kuthilai kuthilba maigai adomda amaibasina yenga matambadi mabu ngasai hatun purakhiba patra sigi manungda mase amukana changlagi habagi mong si oirame masig matawsi ubada amaibasi yamna e aduga mana machina sutamna cholai o nangna pamlabsiti patra sigi manungja amukana changmudu natra saroi asina mangnomi masidagi amaibase saroi aduna chaluriba lambi ase khudong thiba tare habse ma khanglai masidagi mahangna saroi asibu amukhana patra sigi manungda hapsilage haduna tamna phamdakre laison sonduna manung asida kausinaba semsai adubu amaibasi wakhalda magi thamoida puningda kariguma amadi phawri kariguma amadi khalli karino handa ojanandona pirotliba saroi asisu yamna sathi haduna khanmani matai manaw asida landabada chap chani haduna khallubani masisu ariyamba taraba saroi asina uliba mana tawriba mawng asidi mana changma ngamdre haibani o angang asig manaka changma matamdasu matai manaw ani dugi mahina angang asibu ngak selaga thamlaba adudi kari tawgani adudi ai awabra tagadribra masibangani ai gi saroi asina akiyu phawribse kayada matik mayai kankhrbano matai manaw ani gi mahise changlaba khudimusing ase ariyamada hek mataida asumna taksi sondana thawai yamna nungaitana amaibasina saroi asibu patradagi manungda hapsinnaba sem sari asom nakandasu kari kamdori thabak surama matai manaw ani do magi nupi ingkhol asida ngaktang leiramu ai angang adu yenglugi hairamnaga lepthabik mapabung ase chai ma paiduna chai adu haiduna mak labuk maigai panglai chai ase haiduna lakpase asomdasu lai kana losiliba amaibasiga lambi ase mapa chap chanare asumna mana laison singado sonduna ngaktang manung asida saroi adubu patadagi manungda hapsiladuna hek laithoktuna yenglakha matamdadi khar laptakna magi lambi sing mapa chap chana chumna lekthabik mapabung asina chai paiduna laklibase amaibaduna ukre masi ubadagi amaibase ngasagi masana laluba kaya ama leibanina masa matomda karigma khara phawjare karina toriside chai paiduna aigi hek mangmaktada aigi nakta laidana ai ngasi tot ki bataraba ai bu kadam singani lai sana rubra haibabu ai ngasi thi tei bataraba ai kadam singani ma di haina ai gi mai ge dom sum lai ne
ꯅꯛꯄꯨ ꯅꯛꯁꯤꯜꯂꯛꯏꯅꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯑꯃꯥꯏꯕꯁꯦ ꯁꯣꯟꯗꯨꯅ ꯆꯩ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤꯕꯨ ꯃꯥꯅ ꯌꯦꯡꯉꯤ ꯆꯦꯜꯂꯨꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯜꯂꯛꯀꯅꯤ ꯃꯥꯕꯨ ꯐꯥꯔꯒꯅꯤ ꯃꯥꯕꯨ ꯐꯨꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕꯁꯤꯅ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯦꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯛꯊꯗꯨꯅ ꯃꯥꯁꯦ ꯂꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯗꯨꯅ ꯄꯨꯔꯛꯄ ꯃꯥꯒꯤ ꯈꯥꯎꯌꯣꯝ ꯑꯗꯨꯒ ꯄꯥꯇ꯭ꯔꯗꯨ ꯅꯥꯀꯜ ꯑꯃꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯃꯥꯅ ꯊꯝꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛ ꯑꯁꯤ ꯏꯅꯛ ꯅꯛꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯂꯧꯔꯤ ꯃꯈꯥ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯎꯔꯛꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯃꯥꯏꯕꯁꯤꯁꯨ ꯂꯨꯝꯂꯝꯕꯗꯒꯤ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯏꯊꯣꯡ ꯑꯁꯤ ꯐꯠ ꯂꯩꯈꯠꯂꯛꯄꯅꯤ ꯍꯦꯛ ꯂꯩꯈꯠꯂꯛꯄꯗ ꯃꯄꯥ ꯆꯞ ꯆꯥꯅꯈ꯭ꯔꯦ ꯃꯥꯅ ꯌꯦꯡꯂꯨꯕꯗꯨꯒ ꯃꯤꯆꯥꯟꯅꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯆꯦꯟꯕꯁꯨ ꯉꯝꯗ ꯇꯧꯐꯝꯁꯨ ꯈꯪꯗꯅ ꯑꯃꯥꯏꯕꯁꯤꯅ ꯍꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯊꯤꯔꯝꯕꯅꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣꯅꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯇꯧ ꯑꯁꯤꯗ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯪꯍꯥ ꯀꯨꯝꯈ꯭ꯔꯦ ꯑꯃꯥꯏꯕꯁꯤꯅ ꯈꯜꯂꯤꯕꯁꯤꯅ ꯀꯜꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯃꯍꯩꯁꯤꯡ ꯑꯁꯤ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯁꯤꯃꯛꯅ ꯃꯥꯅ ꯀꯤꯖꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯕꯅꯤ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡꯗꯤ ꯏꯆꯝ ꯆꯝꯖꯕ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯃꯤꯑꯣꯏꯅꯤ ꯃꯥꯅꯁꯨ ꯐꯖꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣꯅꯦ ꯑꯃꯥꯏꯕꯁꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯇꯞꯅ ꯀꯤꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯖꯔꯝꯕꯅꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯆꯠꯂꯅꯤꯗ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡꯅꯁꯨ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯁꯟ ꯍꯣꯏꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯈꯪꯗꯦ ꯑꯥꯗ ꯁꯟ ꯈꯔꯗꯤ ꯂꯩ ꯃꯁꯤꯗ ꯌꯥꯎꯔꯝꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯀꯤ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯑꯃꯥꯏꯕꯁꯤꯗꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯔꯝꯗꯅ ꯃꯥꯁꯤ ꯆꯠꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯗꯤ ꯃꯥꯗꯤ ꯅꯥꯟꯊꯣꯛꯍꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯔꯥꯎꯕꯅ ꯈꯝꯊꯦꯡꯈ꯭ꯔꯦ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯑꯗꯨꯕꯨ ꯂꯦꯛꯊꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯔꯦ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯛꯄꯅꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯊꯣꯛꯄꯤꯌꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅ ꯄꯥꯇ꯭ꯔ ꯑꯁꯤꯅ ꯂꯦꯡꯂꯛꯂꯤꯕ ꯑꯃꯗꯤ ꯂꯦꯞꯍꯜꯂꯒ ꯊꯜꯂꯝꯕꯁꯤ ꯃꯈꯥꯗ ꯄꯨꯛ ꯇꯥꯔꯛꯄꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯤ ꯂꯦꯡꯒꯅꯨ ꯈꯪꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪ ꯑꯃꯨꯛꯀꯁꯨ ꯅꯁꯝ ꯑꯁꯥꯡꯕ ꯅꯔꯩ ꯑꯁꯥꯡꯕꯗꯣ ꯊꯠꯈꯤꯕ ꯇꯥꯔꯦ ꯐꯣꯏꯈꯤꯕ ꯇꯥꯔꯦ ꯅꯪꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯀꯤꯗꯨꯅ ꯁꯥꯔꯣꯏ ꯑꯗꯨꯕꯨ ꯂꯦꯡꯗꯅꯕ ꯍꯥꯏꯔꯔꯤ ꯄꯥꯇ꯭ꯔꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯝꯂꯤꯕ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯃꯥꯏꯕꯁꯤꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯍꯥꯛꯅ ꯄꯥꯇ꯭ꯔꯁꯦ ꯃꯈꯨꯠꯇꯨꯅ ꯇꯥꯛ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯔꯤ ꯅꯪ ꯂꯦꯡꯕ ꯌꯥꯗꯦ ꯅꯪ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯀꯧꯊꯣꯛꯄ ꯌꯥꯔꯔꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯅꯪꯗ ꯅꯠꯇꯦ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯦ ꯑꯩꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯈꯨꯜ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯁꯤ ꯈꯪꯅꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩ ꯍꯤꯡꯐꯝ ꯂꯩꯇꯦ ꯑꯩ ꯈꯨꯜ ꯑꯁꯤꯗꯁꯨ ꯂꯩꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯄꯥꯇ꯭ꯔꯁꯤ ꯃꯥꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯥꯇ꯭ꯔꯁꯦ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯂꯦꯛꯊꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯈꯣꯡ ꯃꯌꯥ ꯑꯁꯤꯗ ꯃꯃꯩ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯁꯥꯡꯂꯒ ꯂꯩꯔꯔꯤ ꯑꯗꯨꯒ ꯃꯀꯣꯛꯇꯤ ꯂꯥꯞꯇꯛꯅ ꯀꯤꯔꯨ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯉꯝꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯔꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯂꯦꯛꯊꯕꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯀꯣꯛ ꯍꯥꯏꯕ ꯃꯤꯇꯝ ꯑꯁꯤ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯐꯠꯇꯕ ꯊꯧꯔꯥꯡ ꯌꯥꯝꯅ ꯁꯤꯜꯂꯤ ꯑꯐꯠꯇꯕꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯂꯦꯛꯊꯕꯤꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯥꯅ ꯄꯨꯔꯛꯄ ꯊꯧꯔꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯈꯨꯠꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯀꯣꯛ ꯍꯥꯏꯕ ꯃꯤꯇꯝ ꯑꯁꯤ ꯃꯥꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤ ꯃꯥꯕꯨ ꯄꯨꯟꯕꯗꯨ ꯎꯕꯗ ꯃꯃꯩ ꯍꯥꯏꯕ ꯃꯤꯇꯝ ꯑꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯁꯣꯜꯂꯤ ꯈꯪꯕ꯭ꯔꯥ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯗꯤ ꯆꯩꯅꯥ ꯐꯪꯕ ꯇꯥꯕ ꯑꯩꯗꯤ ꯀꯝꯗꯧꯏ ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯧꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯩꯗꯤ ꯆꯦꯡꯒꯤ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯥꯡꯗ ꯆꯣꯡꯒꯤ ꯌꯦꯡꯉꯣ ꯁꯟꯒꯤ ꯃꯊꯛꯇ ꯀꯥꯒꯤ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯊꯛꯇ ꯆꯣꯡꯒꯤ ꯌꯦꯡꯉꯣꯅꯦ ꯃꯃꯩ ꯑꯁꯤꯅ ꯀꯔꯦꯝꯅꯗꯨꯅ ꯃꯀꯣꯛ ꯑꯁꯤꯕꯨ ꯉꯁꯥꯏ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯃꯥꯕꯨꯗꯤ ꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯔꯦ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯛꯅꯗꯨꯅ ꯁꯟꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯆꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯁꯥꯟꯅꯔꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯀꯔꯦꯝꯅꯗꯨꯅ ꯋꯥ ꯍꯪꯅꯔꯤ ꯃꯀꯣꯛꯁꯦ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯄꯨꯟꯁꯤꯜꯂꯒ ꯊꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯦ ꯑꯗꯨꯃꯛ ꯌꯦꯡꯅꯔꯤ ꯑꯁꯨꯝꯅ
ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯃꯃꯩ ꯑꯁꯤꯅ ꯈꯔ ꯂꯥꯞꯇꯛꯅ ꯍꯧꯖꯤꯛꯇꯤ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯎꯔꯔꯦ꯫ ꯃꯁꯤ ꯎꯕꯗꯒꯤꯗꯤ ꯃꯃꯩ ꯑꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯃꯥꯅ ꯍꯥꯏꯔꯔꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯄꯥ ꯂꯥꯛꯑꯦ꯫ ꯆꯩ ꯑꯃꯁꯨ ꯄꯥꯏꯔꯦ꯫ ꯅꯪ ꯑꯃꯨꯛꯀꯁꯨ ꯀꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯅꯪ ꯐꯨꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯥꯅ ꯂꯛꯅꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯛꯊꯕꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯎꯔꯔꯦ꯫ ꯃꯁꯤ ꯎꯕꯗꯒꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯔꯥ ꯂꯩꯔꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯩ ꯑꯁꯤꯕꯨꯁꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯂꯦꯛꯊꯕꯤꯅ꯫ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯕꯨ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯩꯅ ꯑꯣꯖꯥ ꯑꯩꯗꯤ ꯀꯔꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏ ꯋꯥꯏꯗꯤ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯅ ꯑꯩꯗꯤ ꯆꯣꯡꯒꯤ ꯌꯦꯡꯉꯨ ꯑꯩꯗꯤ ꯆꯦꯟꯒꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯀꯣꯛꯇ ꯂꯛꯅꯔꯝꯕ ꯃꯃꯩ ꯑꯁꯤ ꯂꯦꯛꯊꯕꯤꯅ ꯃꯥꯕꯨ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯁꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯝꯗꯧꯕ ꯅꯪꯗꯤ ꯆꯣꯡꯕ ꯉꯝꯃꯤꯅꯦ, ꯅꯪꯗꯤ ꯆꯦꯟꯕ ꯉꯝꯃꯤꯅꯦ, ꯅꯪꯗꯤ ꯅꯤꯡꯇꯝꯃꯦꯕ꯫ ꯑꯁꯨꯝꯅ ꯃꯀꯣꯛꯅꯁꯨ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯛꯅꯔꯤ꯫ ꯂꯦꯛꯊꯕꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯃꯄꯥꯕꯨꯡ ꯂꯥꯛꯂꯤꯕꯁꯤ ꯎꯈꯤꯅꯤ, ꯃꯈꯣꯏꯅ ꯂꯝꯍꯦꯟꯕ ꯃꯈꯣꯏꯅ ꯌꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯕꯅꯤꯅ ꯃꯄꯥꯕꯨꯡꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯟꯁꯤꯜꯂꯤꯕꯅꯤ꯫ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯐꯥꯎꯕ ꯃꯦꯟꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯈꯥꯎ ꯑꯗꯨ ꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯤ, ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯁꯟꯁꯤꯡ ꯑꯗꯣ ꯍꯣꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤ ꯀꯣꯏꯆꯣꯡ ꯆꯣꯡꯕꯤꯒꯤ ꯃꯇꯧ ꯑꯗꯣ ꯂꯦꯛꯊꯕꯤꯅ ꯇꯧꯔꯔꯤ꯫ ꯃꯄꯥꯕꯨꯡ ꯑꯁꯤ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏ ꯃꯤꯇꯝ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯁꯥꯏꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛꯁꯨ ꯏꯟꯅꯕꯤ ꯀꯥꯎꯅꯕꯤꯗꯣ ꯇꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯔꯨꯞ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯇꯥꯔꯕꯁꯨ ꯎꯅꯕ ꯌꯥꯗꯦ꯫ ꯑꯅꯤ ꯑꯁꯤ ꯍꯦꯛ ꯄꯨꯜꯂꯒ ꯊꯝꯕ ꯃꯇꯝ ꯑꯁꯤꯗ ꯍꯨꯏꯒ ꯍꯧꯗꯣꯡ ꯑꯗꯨꯉꯥꯏ ꯍꯦꯛꯇ ꯆꯤꯛꯇꯠꯅꯔꯤꯕ ꯍꯥꯏꯗꯠꯅꯔꯤꯕ꯫ ꯃꯄꯥꯕꯨꯡꯅ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝꯅ ꯂꯥꯞꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏꯗꯨꯅ ꯆꯠꯂꯤꯕꯗꯤ? ꯂꯥꯎꯅꯦꯍꯦ, ꯅꯪ ꯎꯗꯕꯗꯤ ꯅꯪꯒꯤ ꯅꯃꯥꯁꯨ ꯑꯩꯁꯨ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯂꯥꯎ ꯏꯄꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯂꯥꯎ, ꯁꯟꯁꯤꯡ ꯑꯁꯤ ꯅꯪ ꯄꯥꯕꯨꯡ ꯍꯣꯏꯔꯛꯑꯒꯦ꯫ ꯂꯥꯎ ꯏꯄꯥꯒꯤ ꯃꯥꯡ ꯊꯥꯎ ꯆꯠꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅ ꯑꯉꯥꯡ ꯑꯁꯤ ꯃꯥꯡ ꯊꯥꯍꯟꯗꯨꯅ ꯁꯟꯁꯤꯡ ꯑꯁꯤ ꯍꯣꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯦꯛꯊꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯆꯦꯟꯕ, ꯀꯔꯤꯃꯠꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ, ꯈꯨꯗꯤꯡꯃꯛ ꯇꯧꯒꯦ ꯍꯥꯏꯕꯇ ꯉꯝꯕ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯈꯪꯖꯗꯕꯗꯒꯤ ꯃꯥꯅ ꯄꯥꯈꯠꯆꯔꯤꯕꯅꯤ꯫ ꯁꯟ ꯑꯁꯤ ꯍꯣꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯋꯥꯈꯤꯅꯤ ꯈꯟꯗꯨꯅ ꯃꯄꯥꯕꯨꯡ ꯑꯁꯤꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯎ, ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯅꯪꯒꯟꯗ ꯀꯣꯜꯂꯛꯑꯣ, ꯏꯄꯥꯅ ꯅꯪꯕꯨ ꯄꯨꯒꯦ ꯂꯥꯎꯅꯦ, ꯅꯪ ꯆꯠꯄꯗ ꯋꯥꯔꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯂꯦꯛꯊꯕꯤꯅ ꯌꯥꯗꯦ, ꯈꯣꯡꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯃꯆꯥ ꯎꯖꯗꯕ, ꯃꯆꯥ ꯑꯗꯨ ꯐꯪꯖꯕ ꯃꯇꯝꯗ ꯍꯔꯥꯎꯖꯈꯤꯕ ꯀꯌా ꯑꯃ ꯂꯩꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯄꯣꯒꯦ ꯂꯥꯎꯅꯦ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯅꯝꯗꯅ ꯄꯣꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯃꯅꯪꯒꯟꯗ ꯄꯣꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯅꯔꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ, ꯄꯥꯇ꯭ꯔ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯣꯖꯥ ꯅꯟꯗꯣꯅ ꯃꯥꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯅ ꯐꯥꯎꯗꯣꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯉꯥꯏ ꯆꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯩ ꯃꯆꯥ ꯍꯧꯔꯔꯦ, ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯖꯥ ꯅꯟꯗꯣꯗ ꯍꯧꯖꯤꯛꯀꯤ ꯄꯥꯇ꯭ꯔꯁꯤꯗ ꯌꯥꯎꯔꯤꯕ ꯁꯥꯔꯣꯏ ꯑꯁꯤ ꯊꯥꯈꯤꯅꯕ ꯃꯥꯅ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯁꯣꯝꯗ ꯂꯩꯔꯤꯕꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ, ꯃꯍꯩ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯟꯗꯣꯗꯨ ꯊꯕꯛ ꯑꯃ ꯊꯣꯛꯈꯤꯕꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯀꯅꯥꯃꯠꯇ ꯆꯪꯕ ꯉꯝꯗꯕ ꯀꯥꯗꯨꯗ ꯃꯍꯥꯛ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯊꯣꯛꯈꯤꯕꯅꯤꯅ ꯑꯁꯣꯝꯗ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯄꯥꯇ꯭ꯔꯗꯨ ꯊꯥꯔꯛꯂꯤꯕꯗꯣ ꯄꯥꯇ꯭ꯔ ꯑꯗꯨ ꯈꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯐꯝꯊꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯀꯟꯅ ꯁꯣꯟꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯀꯝꯗꯧꯔꯤ? ꯅꯅꯥꯎ ꯁꯨꯃꯤꯂꯥ, ꯃꯍꯥꯛ ꯑꯣꯏꯅ ꯃꯄꯥꯕꯨꯡꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯀꯥꯁꯤꯒ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯄꯥꯇ꯭ꯔ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯤꯗꯗꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯨ ꯃꯩ ꯃꯆꯥ ꯑꯃ ꯍꯧꯔꯤ꯫ ꯃꯩ ꯃꯆꯥ ꯑꯁꯤꯒꯤ ꯃꯩꯔꯤ ꯑꯁꯤꯅ ꯀꯟꯅ ꯍꯥꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤ ꯐꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤ ꯃꯇꯧ ꯂꯥꯡꯉꯣꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯍꯥꯛꯅ
ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕꯗꯨꯒꯤ ꯄꯦꯟꯗꯕ ꯋꯥꯀꯠꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯇꯥꯔꯔꯦ꯫ ꯊꯥꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯐꯖꯅ ꯍꯥꯏꯗꯠꯂꯦ, ꯐꯖꯅ ꯖꯤꯂꯤ ꯀꯤꯊꯤ ꯃꯤꯊꯤꯀꯤ ꯁꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯄꯥꯎ ꯑꯁꯤ ꯐꯪꯂꯔꯦ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯃꯥꯒꯤ ꯃꯍꯩ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯝꯇꯗ ꯃꯊꯤ ꯐꯣꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯃꯤ ꯑꯃ ꯂꯥꯛꯄꯗꯤ ꯃꯥꯅ ꯄꯥꯝꯗꯕꯅꯤ꯫ ꯅꯟꯗꯣꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯏ꯫ ꯃꯈꯣꯏꯅ ꯍꯟꯗꯛ ꯊꯥꯔꯤꯕ ꯁꯔꯣꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕꯗꯨꯅ ꯉꯔꯪ ꯉꯪꯕ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯂꯩ ꯍꯥꯏꯕꯗꯨꯗ ꯀꯌꯥꯃꯛꯇꯗꯤ ꯀꯜꯂꯕꯅꯣ ꯀꯌꯥꯃꯛꯇꯗꯤ ꯍꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡꯒꯤ ꯈꯟꯗꯨꯅ ꯊꯥꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ, ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯍꯜꯂꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯀꯠ, ꯃꯥꯒꯤ ꯄꯦꯟꯖꯗꯕ ꯅꯤꯡꯉꯝꯗꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯤꯂꯥ ꯑꯁꯥꯎ ꯃꯩꯔꯤ ꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯔꯦꯝꯕ ꯇꯥꯔꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯌꯥꯃꯛꯇꯗꯤ ꯀꯜꯂꯕꯅꯣ, ꯍꯟꯗꯃꯛꯇꯤ ꯅꯈꯣꯏ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯁꯤꯗꯒꯤꯅꯤ ꯃꯥꯅ ꯄꯥꯛ ꯁꯤꯖꯤꯟꯅꯗꯕ, ꯄꯥꯛ ꯊꯥꯗꯕ, ꯃꯥꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯍꯩꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯂꯝ ꯈꯨꯅꯨ ꯑꯁꯦ ꯃꯁꯤ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯁꯨꯃꯤꯂꯥꯅ ꯂꯦꯞꯈ꯭ꯔꯦ꯫ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ? ꯂꯝ ꯈꯨꯅꯨ ꯑꯁꯤꯒ ꯍꯧꯖꯤꯛꯇꯤ ꯂꯦꯛꯊꯕꯤꯒ ꯊꯦꯡꯅꯕꯗ ꯃꯇꯥꯔꯕ꯭ꯔꯥ? ꯂꯝ ꯈꯨꯅꯨ ꯑꯁꯤꯒ ꯂꯦꯛꯊꯕꯤꯒ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯀꯔꯝꯕ ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃ ꯂꯥꯛꯀꯗꯧꯔꯤ? ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯉꯥꯏꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫